Laiwong Uttabasing Yumda Leiba Yaragani Ministry of Health and Family Welfare na piba instruction gi matung inna COVID-19 gi Laiwong Uttabasing home isolation tawraga Leiba Yaragani haina health ki director na ngasi cherol thokre laichat asigi positive oiraga Laiwong Uttabasing tongan baka bathroom amasung toilet lervadi yumda home isolation tawraga Leiba yai khudong chaba sing asi leitaba singdi COVID care center singda leiba dumak yahangani hairi State asida laichat asigi ahanba stage ki community transmission leire haibagi state ki technical expert committee na lepna khiba wafam government na ayaba pinabagi ngasi government ta lankhat khre hairi amaromda leptana positive oikhalakpa sidagi kuman lampak ta leiba hostel ahum bal bhavan loinana national sports university gi hall punna phamung lisingani leiba covid care center onthoknabagi thabak haukhre hairi huyan lanpau paukse gi mathakta legal action launaba wakat lagani School amadi yumai thabagi case independent body amana thiganhan biraga achumba puthokpa UNACO group na pami Wian lan pau si gi chatleba August 13 irai numit ki chephongi ahan balaimai gi anchor kalamda UNACO gi N11 ta yauna mioi manga anticipatory bail lawkhre haiba headline gi makhada phongkiba pau asina mioi kharagi ikai khumnaba manghan bata natana thokiba thokdok adugi matangda ona tainaba wafam kayamarum phonglakhibadu UNACO group na yamna kanna condemn tawkhre kumja lisingani tara mangagi November 13 da khongmanda leiba UNACO school campus ta thokiba yamna nungaitaba thokdok sing adugi matangda miyamda mit nakong oinaba pau ama pibagi mahutta thokdok adugi haurakphamsu lana kot tawduna UNACO group ki maru oiba mioi kayada mingchat thiningai oiba amasung aranba wafam kayamarum hapsinduna case asigi matangda miyamda pauksi asina lana uhalle Masida sunatana kanagumba kharagi punsida ka hena khudung thiningai ohalle maram aduna pausi asibu iriba paumi maibam dhanbir pausi asigi editor Thaunaujam Birdas amasung publisher Sobam Nilda Singhagi mathakta logi oiba thabak lokhatnaba UNACO group na warep lawkre chahi manga sujilaglaba case ase lenga ki cabinet minister ama chenaba maramna achumba wail puthokpinaba amasung marik chumba sar sit thagan hanbinaba Manipur Human Rights Commission yauna mari lenaba authority kayada haijaduna lakhibani Nakal ama khaktada police na hanjin awaba piriba case asigi achumba amasung athuba matamda wayel fanghanaba independent body amada sinabiraga thigathan biba pami khanghan jariba pi sanayaima PRO UNACO group Nagana Keidounungda India da merge Touroi Thuingaleng Muivah Tokhaiba Firal amasung constitution yaudana Naga Pistok asigi honorable solution purakpa oithokloi haina NSCN IMB lusingba Thuingaleng Muivah na phongdok bagaloinana Nagana Keidounungda su India da merge Touroi haikre Dimapur ge Hebron Kemta ngasi pangthokiba humdraga mari suba Nagaland Independence Day thoramda wangangbada mathaki wafam ase TH Muivah na phongdokladuna mahakna hai framework agreement da Naga amasung India anigi marakta sovereign power share tawba haina yanakhibani aikhoina India da merge Touroi Mahakna makha taraduna hai Naga miyamna Union of India gi saruk ama oiba natraga India gi constitution gi makha da leiba haiba wafam asida yakhiba leitri masi history na sakhini wafam asi ngasi su yade aduga tungda su yaroi flag amadi constitution haiba si Naga nationhood ki symbol ni aikhoina India dagi Naga national flag amadi constitution ni khiba leite sakhangba natraga sakhangdaba aikhoi gi firal amadi constitution leijai masi aikhoi gi lengrabani haina su Muivah na phongdokhe India amasung Naga ni gi history race Identity, culture, language, geography, political concept amasung pheta yenglubada manaba mata leite tokhai na leibani haina mahakna claim tawraduna entities amamam oina amaga mari leina si hairabadi common oiriba meeting point amada unaba natraga thengnaba sangi haiki wafam asi India gi maikaida interlocutor khudingmakna bhab tai amade Naga gi position khangi haibasi chingnaningai oide haina su mahakna phongdokhi Chahi yamlaba muknaba asigi waroisinama puraknaba coexistence amasung share sovereignty haiba principle asida India gi lisingani tara mangada framework agreement sign tawnakhibani hairi Framework Agreement ta Government of India na Naga gi sovereignty sakhangbaga loinana entities amamam oina sovereign power sharing tawraga nungsi sanana leiminaba haibasida yanakhibani hainasu mahakna claim tawri mahakna hai India amasung Naga ani asi entity amamam oina mari thamnaba common ground amada yananaba NSCN IM na thabak tawkhibani ningsingba yabade nakal ani gi marakta sign tawnakhiba Framework Agreement gi warolda semdok semjin tawi haina maral siraduna pestoki interlocutor oibadagi RN Ravibu lauthoknaba NSCN IM gi maikaidagi ngarang serol amada phongdokhibani interlocutor ama oibada matik sade haibasi framework agreement gi text ta semdok semjin tawba simakna taklabani hainasu RN Ravibu official press statement aduna akanba mawngda maral sikhibani